ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯦꯀ꯭ꯔꯨ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗꯨ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯌꯥꯏꯐꯕꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕꯗ ꯁꯣꯝꯗ ꯑꯃꯥꯏꯕ ꯏꯉꯨꯕꯗꯨꯁꯨ ꯃꯌꯨꯝ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛ ꯐꯃꯨꯡꯗ ꯂꯣꯝꯅ ꯍꯤꯞꯇꯨꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛꯅ ꯈꯟꯖꯗꯨꯅ ꯂꯥꯛꯄ ꯋꯥꯐꯝ ꯀꯌꯥ ꯉꯁꯤꯗꯤ ꯃꯊꯪ ꯃꯥꯏ ꯄꯥꯛꯂꯛꯄꯁꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯅ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯏꯉꯨꯕꯗꯣ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯌꯨꯝ ꯂꯌꯥꯝꯒꯤ ꯃꯀꯣꯜ ꯑꯣꯏꯔꯤꯕ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯣ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯃꯁꯥ ꯃꯔꯦꯡ ꯑꯗꯣ ꯁꯣꯔꯣ ꯁꯣꯔꯣ ꯅꯤꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯉꯔꯥꯡꯗꯤ ꯉꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯑꯁꯣꯝ ꯅꯥꯀꯜꯂꯣꯝꯗ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯇꯥꯔꯤꯕ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯇꯥꯔꯝꯕꯗꯨ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯇꯥꯈꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯁꯣꯝꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯊꯪ ꯁꯟꯗꯣꯛꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯅꯥꯀꯣꯡ ꯌꯧꯈ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯀꯔꯤ ꯍꯥꯏꯕ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯀꯅꯥꯅ ꯁꯒꯣꯜ ꯊꯧꯕꯤꯒꯗꯧꯔꯤꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗꯗꯤ ꯁꯒꯣꯜ ꯂꯣꯏꯕ ꯃꯤꯁꯛ ꯑꯃꯠꯇꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯗꯨ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯀꯧꯔꯒ ꯁꯤꯖꯤꯟꯅꯕ ꯁꯒꯣꯜ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯀꯩꯅꯣꯝꯇꯒ ꯍꯥꯏꯌꯨꯅꯦ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜꯁꯤ ꯌꯥꯝꯅ ꯌꯥꯡꯉꯦꯅ ꯍꯥꯏ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯇꯥꯔꯝꯕꯗꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯔꯥꯞꯄꯗ ꯇꯥꯏꯌꯦꯅ ꯍꯥꯏ ꯐꯔꯦ ꯅꯈꯣꯏꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯨꯞꯁꯦꯟꯅꯗꯨꯅ ꯑꯃꯥꯏꯕ ꯌꯥꯏꯐꯕꯒꯤ ꯃꯌꯨꯝꯗ ꯂꯩꯒꯗꯕꯅꯤ ꯑꯃꯥꯏꯕ ꯌꯥꯏꯐꯕꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯕꯒꯤ ꯇꯨꯡꯗ ꯇꯝꯂꯒꯗꯕꯅꯤꯀꯣ ꯍꯣꯏ ꯐꯒꯅꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯌꯥꯏꯐꯕ ꯍꯥꯏꯔꯤꯕꯁꯤꯁꯨ ꯏꯆꯝ ꯆꯝꯕ ꯑꯔꯥꯏꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯀꯝꯗꯧꯁꯤꯒꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩ ꯈꯪꯏ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯃꯉꯣꯟꯗ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯃꯔꯝꯗ ꯍꯪꯕ ꯁꯥꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯃꯍꯩꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯕ ꯉꯝꯕ ꯀꯔꯤ ꯍꯩꯕ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕꯗ ꯂꯥꯏꯔꯗꯅ ꯑꯗꯨꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯒ ꯈꯔ ꯂꯥꯞꯇꯛꯅ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯗ ꯑꯣꯖꯥ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ ꯀꯔꯤ ꯋꯥꯐꯝꯅꯣꯅꯦ ꯑꯔꯨꯕ꯭ꯔꯣ ꯑꯔꯨꯕ꯭ꯔꯥ ꯑꯔꯥꯏꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯖꯗ꯭ꯔꯦ ꯅꯅꯥ ꯌꯦꯌꯥꯡꯅ ꯁꯨꯝ ꯇꯥꯖꯕꯗ ꯑꯃꯥꯏꯕ ꯌꯥꯏꯐꯕꯒꯤ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯊꯝꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯍꯩ ꯄꯨꯝꯅꯃꯛꯁꯨ ꯇꯝꯕꯤꯕ ꯂꯣꯏꯈ꯭ꯔꯕ ꯑꯃꯥꯏꯕ ꯏꯉꯨꯕꯗꯅ ꯑꯃ ꯂꯩ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯉꯝꯕ ꯃꯥꯜꯂꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯅ ꯌꯦꯡꯕ ꯑꯅꯥꯕ ꯑꯃꯠꯇ ꯐꯠꯇꯅ ꯇꯣꯛꯇꯦ ꯍꯥꯏꯔꯤ ꯄꯨꯝꯅꯃꯛ ꯐꯈꯤꯕ ꯉꯥꯛꯇꯅꯦꯗꯅ ꯍꯥꯏ ꯃꯁꯤꯅ ꯀꯝꯗꯧꯔꯤꯖꯥꯠꯅꯣ ꯅꯈꯣꯏꯕꯨ ꯏꯉꯨꯕ ꯍꯥꯏꯕꯗꯨ ꯈꯪꯕ꯭ꯔꯅꯦ ꯃꯁꯛꯇꯤ ꯈꯪꯉꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯐꯝ ꯆꯥꯐꯝꯗꯤ ꯈꯪꯗꯦ ꯑꯣꯖꯥ ꯃꯁꯛꯇꯨ ꯃꯤꯑꯣꯏ ꯃꯤꯇꯧ ꯀꯝꯗꯧꯏ ꯋꯥꯡ ꯆꯥꯎꯕ꯭ꯔꯣ ꯊꯣꯏꯅ ꯋꯥꯡꯗꯦ ꯑꯗꯨꯕꯨ ꯃꯁꯥꯗꯤ ꯐꯨꯂꯩꯅꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯒꯁꯦ ꯄꯪꯐꯨꯗ ꯐꯨꯕ ꯉꯝꯗꯧ ꯃꯥꯜꯂꯤ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯀꯦꯀ꯭ꯔꯨ ꯃꯈꯣꯡꯗ ꯂꯩꯇꯥꯏꯅꯔꯤꯉꯩꯗ ꯂꯥꯛꯂꯝꯕ ꯅꯤꯄꯥ ꯃꯆꯥꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯀꯝꯗꯧꯕ ꯑꯣꯖꯥ ꯀꯩꯁꯨ ꯅꯠꯇꯦ ꯐꯔꯦ ꯅꯈꯣꯏꯅ ꯑꯃꯥꯏꯕ ꯏꯉꯣꯕ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤꯁꯨ ꯇꯧꯕ ꯉꯝꯕ ꯃꯍꯩꯁꯤꯡ ꯅꯈꯣꯏꯅ ꯈꯪꯗꯣꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯌꯥꯏꯐꯕꯒꯤꯁꯨ ꯃꯔꯨꯑꯣꯏꯅ ꯏꯉꯣꯕꯗꯣ ꯃꯗꯨ ꯌꯨꯝ ꯂꯩꯐꯝꯃꯗꯨ ꯈꯪꯇꯣꯔꯛꯎ ꯐꯒꯅꯤ ꯑꯣꯖꯥ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪ ꯍꯧꯖꯤꯛ ꯆꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕ꯭ರೋ ꯑꯣꯖꯥ ꯍꯧꯖꯤꯛ ꯆꯠꯂꯒꯦꯗ ꯃꯇꯧ ꯑꯁꯨꯝꯅ ꯃꯪꯒꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯃꯥꯏꯕ ꯌꯥꯏꯐꯕꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯅ ꯑꯃꯥꯏꯕ ꯏꯉꯣꯕꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯆꯠꯅꯈꯤꯕꯗꯣ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯃꯊꯃꯣꯏꯗꯁꯨ ꯈꯜꯂꯤ ꯀꯔꯤ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯃꯥꯏꯕ ꯌꯥꯏꯐꯕꯅ ꯇꯧꯕꯗꯤ ꯁꯨꯡꯅꯠ ꯅꯠꯇ꯭ꯔꯤ ꯅꯍꯥꯟꯋꯥꯏꯗ ꯃꯥꯒ ꯑꯩꯒ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯈꯤꯕꯁꯨ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯊꯥꯗꯨꯅ ꯃꯉꯣꯟꯗ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯧꯔꯛꯇꯅꯕꯒꯤ ꯙꯝꯀꯥꯁꯨ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯈꯦꯡꯒꯠꯂꯛꯂꯤꯕ ꯑꯃꯥꯏꯕ ꯏꯉꯣꯕꯗ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯩꯕꯒꯦ ꯍꯥꯏꯕꯗꯨ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯑꯗꯨꯒ ꯃꯥꯒꯤ ꯃꯍꯩ ꯑꯁꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯥꯊꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦ
ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯃꯪꯒꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯊꯥꯔꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯃꯥꯏꯕ ꯌꯥꯏꯐꯕꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯌꯥꯏꯐꯕꯧ ꯑꯣꯖꯥ ꯑꯃꯥꯏꯕ ꯌꯥꯏꯐꯕꯧ ꯍꯥꯏꯗꯨꯅ ꯀꯧꯔꯔꯤ ꯑꯗꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯄꯗꯨꯗ ꯌꯥꯏꯐꯕꯗꯣ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯩ ꯏꯆꯥꯆꯥ ꯏꯅꯥꯎꯆꯥ ꯀꯔꯤ ꯂꯩꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯌꯨꯝꯁꯤꯕꯨ ꯑꯣꯖꯥ ꯑꯃꯥꯏꯕ ꯌꯥꯏꯐꯕꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯤ ꯃꯥꯅꯤ ꯑꯩ ꯏꯁꯥꯃꯛꯅꯤ ꯌꯥꯏꯐꯕ ꯍꯥꯏꯔꯤꯕꯗꯣ ꯀꯩꯗꯧꯔꯕ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯒ ꯊꯦꯡꯅꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩ ꯁꯨꯖꯗ꯭ꯔꯦ ꯁꯨꯝꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯆꯔꯤꯕꯁꯤꯡ ꯑꯁꯤ ꯂꯩꯀꯥꯏ ꯑꯃꯠꯇꯒꯤ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒ ꯂꯩꯀꯥꯏꯗꯨ ꯍꯟꯗꯛꯇꯤ ꯕꯨꯠ ꯊꯣꯛꯑꯦꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯉꯥꯡ ꯅꯨꯕꯤ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯅꯗ꯭ꯔꯦ ꯑꯗꯨꯁꯨ ꯕꯨꯠꯇꯨꯁꯨ ꯃꯆꯥ ꯃꯁꯨ ꯅꯠꯇ ꯃꯥꯜꯂꯦ ꯈꯔ ꯆꯥꯎꯕ ꯕꯨꯠ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯄꯥꯟꯖꯤ ꯐꯅ ꯌꯥꯝꯅ ꯌꯦꯡꯂꯦ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯏꯀꯥꯟ ꯀꯥꯟꯅꯗꯦ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯈꯔ ꯏꯪꯊꯕꯒꯨꯝ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯦꯛꯇ ꯑꯃꯨꯛ ꯍꯧꯔꯛꯏ ꯉꯥꯏꯈꯣ ꯁꯦ ꯁꯤꯗ ꯐꯝꯃꯨ ꯅꯈꯣꯏꯗꯤ ꯀꯝꯗꯧꯕ ꯑꯣꯖꯥꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯦꯞꯆꯒꯦꯗ ꯐꯔꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯨ ꯀꯝꯗꯧꯕ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯐꯔꯝꯃꯒ ꯍꯦꯛꯇ ꯍꯧꯔꯛꯑꯦ ꯍꯥꯏꯕ꯭ꯔꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯃꯛ ꯐꯈꯤꯅꯤ ꯑꯗꯨꯒ ꯍꯦꯛꯇꯅꯦ ꯕꯦꯔꯥ ꯍꯦꯛꯇ ꯀꯥꯔꯛꯄ ꯑꯗꯨ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯖꯥꯠꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯅꯥꯗꯤ ꯌꯦꯡꯉꯦꯕ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯪꯒꯤ ꯑꯗꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯏꯉꯣꯕ ꯑꯗꯒꯤ ꯑꯇꯩ ꯐꯅꯌꯥꯝ ꯌꯥꯝꯅ ꯌꯦꯡꯉꯦ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯕ ꯂꯩꯇꯦ ꯀꯔꯤꯕ ꯃꯪꯒꯤꯒ ꯏꯉꯣꯕꯒꯁꯨ ꯌꯦꯡꯉꯦ ꯍꯥꯏꯕ ꯍꯣꯏ ꯑꯣꯖꯥ ꯍꯥꯟꯅ ꯁꯛ ꯈꯪꯕꯤꯕ꯭ꯔꯥ ꯍꯣꯏ ꯃꯪꯒꯤ ꯍꯥꯏꯔꯤꯗꯨꯅ ꯑꯩꯈꯣꯏꯒ ꯃꯥꯏꯕ ꯇꯝꯃꯤꯟꯅꯔꯛꯄ ꯌꯥꯝꯅ ꯍꯩꯕ ꯏꯇꯥꯎ ꯑꯃꯥꯏꯕꯅꯤ ꯑꯗꯨꯒ ꯏꯉꯣꯕ ꯍꯥꯏꯔꯤꯗꯨꯅ ꯑꯩꯒꯤ ꯁꯦꯕꯣꯛꯅꯤ ꯑꯇꯩꯗꯤ ꯀꯔꯤ ꯇꯧꯔꯛꯄ ꯍꯥꯏꯌꯨ ꯇꯧꯕ ꯑꯩꯕꯨ ꯈꯨꯔꯥ ꯃꯥꯅ ꯁꯥꯊꯤꯕꯩ ꯆꯥꯡꯁꯤ ꯍꯥꯏꯕꯗꯤ ꯕꯨꯠꯇꯨꯅ ꯁꯥꯊꯤꯕꯩ ꯆꯥꯡꯁꯤ ꯃꯅꯤꯡꯗ ꯈꯨꯆꯨꯝ ꯍꯩꯗꯣꯛꯄ ꯊꯣꯛꯂꯒꯁꯨ ꯈꯨꯆꯨꯝ ꯍꯩꯗꯣꯛꯄ ꯂꯥꯛꯂꯤꯕ ꯃꯤꯗꯨꯗ ꯀꯔꯥ ꯑꯈꯪꯅꯕ ꯍꯦꯛ ꯄꯤꯕ ꯑꯗꯒꯤ ꯃꯤꯗꯨꯅ ꯄꯥꯏꯔꯤꯕ ꯀꯣꯝꯄꯥꯛꯇꯨ ꯃꯊꯛꯇ ꯄꯥꯏꯔꯒ ꯍꯦꯛ ꯂꯩꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕꯖꯥꯠꯅꯤ ꯅꯈꯣꯏꯒꯤꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ ꯈꯨꯆꯨꯝ ꯍꯩꯗꯣꯛꯄ ꯊꯣꯛꯂꯛꯄꯗ ꯄꯥꯏꯔꯤꯕ ꯀꯣꯝꯄꯥꯛ ꯑꯗꯨꯕꯨ ꯃꯊꯛꯇ ꯄꯥꯏꯔꯒ ꯂꯩ ꯍꯥꯏꯕꯁꯤꯕꯨ ꯃꯁꯤꯕꯨ ꯊꯥꯖꯕ ꯌꯥꯕ ꯋꯥꯔꯅꯦ ꯑꯣꯖꯥ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥꯗ ꯃꯤꯅꯝꯖꯔꯣꯏ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡꯁꯦ ꯃꯥꯒꯤ ꯌꯨꯝꯗ ꯇꯝꯅꯕ ꯈꯣꯠꯅꯕ ꯑꯗꯨꯒꯨꯝꯕ ꯑꯀꯤ ꯑꯈꯪ ꯅꯪꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯃꯣꯏꯗ ꯍꯪꯉꯒ ꯑꯗꯨꯝ ꯈꯪꯕꯤꯔꯒꯅꯤ ꯑꯣꯖꯥ ꯑꯁꯦꯡꯕꯅꯤ ꯉꯔꯥꯡꯁꯨ ꯑꯩꯅ ꯃꯅꯤꯡꯗ ꯍꯥꯏꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ ꯃꯗꯨ ꯑꯃꯃꯨꯛ ꯇꯥꯔꯝꯃꯅꯤ ꯑꯩ ꯆꯞ ꯆꯥꯕꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯗꯨꯗ ꯑꯩꯁꯤ ꯃꯅꯤꯡꯗ ꯏꯁꯥ ꯁꯦꯡꯗꯣꯛꯀꯦꯗꯅ ꯆꯠꯆꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗꯀꯣ ꯑꯗꯨꯗꯨꯗ ꯑꯩꯅ ꯏꯁꯥ ꯁꯦꯡꯗꯣꯛꯂꯤꯉꯩ ꯑꯩꯒꯤ ꯑꯀꯣꯏꯕꯁꯤꯗ ꯒꯨꯗꯨꯡ ꯆꯠꯂꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯑꯣꯏꯔꯤꯕꯣꯏ ꯅꯤꯡꯗꯅ ꯍꯨꯏꯅ ꯍꯦꯛ ꯌꯥꯗꯅ ꯇꯥꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯑꯩꯅ ꯏꯁꯥ ꯁꯦꯡꯗꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯤꯁꯤꯡ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯅꯤ ꯃꯤ ꯑꯣꯏꯔꯦ ꯈꯪꯉꯛꯄꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯕꯗꯒꯤ ꯑꯩꯅ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯄꯗꯗꯤ ꯃꯨꯁꯤꯟ ꯃꯨꯟꯅ ꯋꯥꯡꯗꯪ ꯋꯥꯡꯕ ꯃꯃꯤꯠꯅ ꯏꯂꯪ ꯂꯪꯕ ꯑꯃ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯕꯅꯤ ꯑꯣꯖꯥ ꯃꯗꯨꯗꯒꯤꯗꯤ ꯑꯩꯁꯤ ꯋꯥꯟꯊꯕꯣꯏ ꯂꯥꯛꯄꯣꯏ ꯏꯁꯥꯁꯤ ꯇꯨꯔꯣꯏ ꯉꯔꯣꯏ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤꯕꯅꯤ ꯑꯣꯖꯥ ꯃꯈꯥ ꯇꯥꯕꯗꯤ ꯀꯝꯗꯧꯔꯦ ꯃꯈꯥ ꯇꯥꯕꯗꯤ ꯑꯣꯖꯥ ꯑꯩꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯁꯜꯂꯦ ꯅꯣꯡꯉꯥꯜꯂꯒ ꯑꯣꯖꯥ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯇꯝꯖꯔꯨꯔꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯍꯧꯅꯔꯒ ꯂꯥꯛꯆꯔꯤꯕꯁꯤꯅꯤ ꯃꯨꯁꯤꯟ ꯃꯨꯟꯅ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯃꯥꯅꯦ ꯑꯣꯖꯥ ꯃꯗꯨ ꯃꯤꯅ ꯂꯥꯏꯃꯨ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯐꯔꯦ ꯑꯇꯩꯗꯤ ꯀꯩ ꯂꯩꯕ ꯑꯣꯖꯥ ꯑꯇꯩ ꯃꯌꯥꯝꯗꯨꯗꯤ ꯇꯝꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗ ꯂꯝ ꯁꯝꯗ ꯂꯩꯀꯥꯏꯗꯨ ꯕꯨꯠ ꯊꯣꯛꯑꯦ ꯑꯗꯨ ꯑꯃꯨꯛꯇꯪ ꯂꯩꯇꯥꯏꯅꯗ꯭ꯔꯒꯗꯤ ꯐꯔꯦ ꯃꯗꯨ ꯃꯤꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯥꯔꯛꯄ ꯈꯣꯠꯄ ꯄꯣꯠꯁꯦꯝ ꯂꯩꯋꯥꯠ ꯇꯧꯔꯛꯄꯒꯨꯝꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯑꯩꯅ ꯍꯣꯔꯦꯟ ꯂꯥꯛꯂꯒ ꯑꯃꯨꯛꯇꯪ ꯂꯩꯇꯥꯏꯅꯔꯒꯦꯀꯣ ꯍꯣꯏ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯣ ꯅꯣꯏꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯤ ꯀꯩ ꯂꯩꯀꯥꯏꯅꯣ ꯁꯤꯒꯤ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯍꯧꯕꯗꯣ ꯑꯣꯖꯥ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯛ ꯑꯆꯧꯕ ꯑꯃ ꯁꯥꯡꯅ ꯆꯪꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯨꯗ ꯂꯩꯕ ꯉꯧꯔꯣꯛ ꯉꯧꯕ ꯌꯨꯝꯗꯨꯅꯤ ꯑꯣꯖꯥ ꯍꯟꯗꯛ ꯅꯧꯅ ꯁꯥꯕꯗꯨꯔꯅꯦ ꯃꯥꯅꯦ ꯑꯣꯖꯥ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤꯅꯦ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯣ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯌꯦꯡꯁꯤꯜꯂꯒꯦꯀꯣ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯑꯅꯤꯁꯨ ꯂꯩꯍꯜꯂꯝꯃꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯅꯤꯡꯉꯤ ꯍꯣꯏ ꯐꯒꯅꯤ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯥꯏꯐꯕꯒꯤ ꯃꯅꯥꯛꯇꯒꯤ ꯃꯪꯒꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯏꯉꯣꯕꯒꯤ ꯌꯨꯝꯗꯅꯤ ꯍꯧꯖꯤꯛ ꯌꯥꯏꯐꯕꯒꯤ ꯃꯌꯨꯝꯗ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯅ ꯃꯈꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯏꯉꯣꯕꯗ ꯂꯤꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯏꯉꯣꯕꯅ ꯀꯔꯤꯕ ꯈꯨꯆꯨꯝ ꯍꯩꯗꯣꯛꯄ ꯊꯣꯛꯂꯛꯄꯗ ꯀꯣꯝꯄꯥꯛ ꯄꯥꯏꯔꯒ ꯂꯩ ꯍꯥꯏꯕ ꯍꯣꯏ ꯑꯣꯖꯥ
ꯑꯁ ꯑꯗꯨꯗꯒ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅꯒ ꯐꯃꯨꯡꯒ ꯇꯨꯝꯃꯤꯉꯩꯗ ꯐꯃꯨꯡꯁꯤ ꯊꯣꯛ ꯊꯣꯛ ꯍꯦꯛꯇ ꯅꯣꯡ ꯅꯣꯛꯄꯖꯥꯠꯅꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯔꯒꯅ ꯍꯦꯛꯇ ꯂꯩꯔꯝꯗꯦ ꯑꯣ ꯐꯃꯨꯡꯒꯥꯁꯤ ꯍꯦꯛꯇꯃꯛ ꯅꯣꯝꯕ ꯍꯣꯏ ꯑꯣꯖꯥ ꯑꯇꯩꯗꯤ ꯅꯣꯝꯃꯛꯇ꯭ꯔꯣ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄ ꯅꯣꯝꯃꯛꯇꯦ ꯂꯝꯕꯤꯗ ꯑꯩꯈꯣꯏꯅ ꯒꯥꯔꯤꯒ ꯊꯧꯔꯒ ꯆꯠꯂꯤꯉꯩ ꯃꯇꯝꯗꯁꯨ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗ ꯍꯦꯛ ꯅꯞꯄꯒ ꯌꯥꯎꯔꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯣ ꯌꯥꯎꯔꯛꯏꯁꯤ ꯚꯨꯠꯇꯨꯅꯤꯅꯦ ꯍꯣꯏ ꯑꯣꯖꯥ ꯑꯣ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯇꯣꯡꯅꯤꯡꯗꯅ ꯇꯧꯔꯤꯕꯅꯤꯅꯦ ꯑꯇꯦ ꯌꯨꯝ ꯌꯧꯅꯕ ꯑꯗꯨꯝ ꯄꯨꯁꯜꯂꯦ ꯍꯥꯏꯔꯒ ꯃꯣꯏꯕꯨ ꯂꯣꯏꯁꯜꯂꯦ ꯍꯥꯏꯔꯒ ꯏꯅꯥ ꯀꯩꯔꯥ ꯈꯨꯜꯂꯕꯁꯤꯡꯗ ꯊꯥꯖꯜꯂꯦ ꯍꯥꯏꯔꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯁꯥꯁꯟꯅꯔꯦ ꯍꯥꯏꯔꯒ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯧꯔꯦ ꯍꯥꯏꯔꯒ ꯉꯧꯔꯣꯛ ꯉꯧꯕ ꯌꯨꯝ ꯑꯃ ꯁꯥꯔꯦ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯃꯁꯤꯒꯤ ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯑꯩꯈꯣꯏꯁꯨ ꯑꯣꯖꯥ ꯃꯪꯒꯤꯒꯤ ꯃꯤꯅꯦꯁꯤ ꯈꯪꯈ꯭ꯔꯕꯖꯥꯠꯂꯣ ꯈꯪꯉꯝꯃꯣꯏ ꯐꯖꯅ ꯑꯝꯇ ꯍꯪꯉꯨ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯑꯩꯈꯣꯏ ꯚꯥꯞ ꯃꯦꯟ ꯑꯃ ꯉꯥꯎꯁꯤꯟꯅꯒꯅꯨꯅꯦ ꯅꯈꯣꯏ ꯃꯪꯒꯤꯅ ꯀꯔꯤ ꯍꯥꯏꯔꯒ ꯊꯥꯔꯛꯂꯤꯕꯅꯣ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯁꯣꯔ ꯆꯠꯂꯒ ꯍꯥꯠꯂꯨ ꯍꯥꯏꯕ꯭ꯔꯣ ꯑꯣꯖꯥ ꯑꯩꯈꯣꯏꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯣꯖꯥ ꯃꯪꯒꯤꯒ ꯌꯥꯅꯗ꯭ꯔꯦ ꯌꯥꯅꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯁꯨꯝ ꯀꯩꯅꯣꯝꯃ ꯁꯨꯝ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯅ ꯊꯣꯛꯇꯧꯅꯨꯅꯦ ꯑꯩꯕꯨ ꯌꯥꯝꯅ ꯄꯪꯕꯒꯤ ꯇꯥꯏꯞꯇ ꯌꯥꯅꯗ꯭ꯔꯦ ꯀꯥꯏꯅ ꯅꯣꯏ ꯅꯨꯡꯉꯥꯏꯅꯤ ꯅꯣꯏ ꯂꯩꯔꯝꯃꯨꯕ ꯈꯪꯅꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯉꯣꯕꯗꯣ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ ꯏꯉꯣꯕꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯤꯔꯛꯂꯗꯨꯅ ꯃꯪꯒꯤꯒꯤ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯃꯪꯒꯤꯒꯤ ꯊꯥꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯔꯞ ꯍꯟꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯏꯉꯣꯕꯗꯣ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯏ ꯑꯗꯨꯒ ꯅꯣꯏ ꯍꯜꯂꯕ꯭ꯔꯥ ꯅꯣꯏ ꯅꯔꯤꯟ ꯄꯥꯟꯗꯦꯗ ꯀꯣꯏꯕꯣ ꯑꯩꯅ ꯄꯥꯏꯔꯤꯕ ꯎꯠ ꯈꯨꯕꯥꯝ ꯑꯁꯤꯅ ꯅꯃꯥꯏꯗꯨ ꯆꯥꯏꯁꯤꯟꯕꯗ ꯅꯨꯃꯤꯠ 15 ꯅꯨꯃꯤꯠ ꯎꯏꯔꯣꯏ ꯅꯨꯃꯤꯠ ꯎꯗ꯭ꯔꯕꯗꯤ ꯅꯣꯏꯅ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯇꯧꯔꯅꯦꯕ ꯅꯣꯏ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯅꯣꯏ ꯃꯊꯪ ꯂꯥꯛꯀ ꯂꯥꯛꯎꯗꯅ ꯅꯣꯏ ꯑꯁꯨꯝꯅ ꯏꯉꯣꯕꯗꯣ ꯁꯥꯎꯔꯒ ꯂꯥꯎꯔꯒ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯃꯥꯗꯣ ꯄꯔꯞ ꯊꯣꯛꯂꯒ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯎꯠ ꯈꯨꯕꯥꯝꯗꯨꯃꯒ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯏꯉꯣꯕꯅ ꯏꯃꯥ ꯋꯥꯏ ꯇꯩꯒꯦ ꯇꯧꯕꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯏꯉꯣꯕꯒꯤ ꯃꯃꯥꯅ ꯀꯔꯤ ꯎꯠꯇꯨꯅ ꯋꯥꯏ ꯇꯩꯗꯣꯔꯤꯕ ꯀꯩꯅꯣꯅꯦꯍꯦ ꯃꯁꯤꯕꯣ ꯑꯁꯨꯝꯅ ꯆꯔꯥꯡꯅꯔꯒ ꯂꯩꯖꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯐꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯏꯉꯣꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕ ꯃꯤꯑꯣꯏꯁꯤꯡ ꯃꯊꯪ ꯃꯪꯒꯤꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯤ ꯈ꯭ꯋꯥꯏꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯌꯥꯏꯐꯕꯒꯤ ꯃꯌꯨꯝꯗ ꯆꯪꯂꯨꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯟꯅꯅ ꯃꯪꯒꯤꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯤꯅ ꯍꯥꯏꯌꯨ ꯀꯝꯗꯧꯔꯦ ꯌꯥꯏꯐꯕꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯩꯕ ꯃꯤ ꯑꯣꯏꯍꯧꯔꯒꯦ ꯑꯣꯖꯥ ꯃꯥꯁꯤ ꯈꯔꯗꯤ ꯑꯗꯨꯝ ꯍꯩꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯕꯨꯠ ꯊꯣꯛꯑꯦ ꯂꯥꯏ ꯊꯣꯛꯑꯦ ꯑꯃꯨꯕ ꯑꯃ ꯀꯣꯏꯆꯠ ꯆꯠꯂꯦꯗꯅ ꯍꯥꯏꯖꯟꯕꯗꯨ ꯃꯥꯅ ꯊꯣꯛꯄ ꯂꯩꯇꯥꯏꯅꯔꯒ ꯐꯍꯟꯒꯦꯗꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯩꯗꯣꯛ ꯊꯩꯖꯤꯟꯁꯤ ꯃꯥ ꯈꯔ ꯑꯗꯨꯝ ꯍꯩꯕ ꯃꯥꯜꯂꯦ ꯐꯩ ꯑꯗꯨꯒ ꯏꯉꯣꯕꯒꯤ ꯍꯥꯏꯕꯗꯨꯗꯤ ꯍꯪꯉꯛꯄ꯭ꯔꯣ ꯍꯪꯖꯔꯦ ꯑꯣꯖꯥ ꯏꯉꯣꯕ ꯑꯗꯨꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯃꯥꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯅ ꯀꯔꯝꯅ ꯍꯥꯠꯀꯗꯧꯔꯤꯕ ꯑꯣꯖꯥ ꯃꯥꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯤ ꯁꯣꯔ ꯆꯠꯂꯒ ꯍꯥꯠꯅꯤ ꯍꯥꯏ ꯀꯔꯤ ꯁꯣꯔ ꯆꯠꯂꯒ ꯍꯥꯠꯅꯤ ꯑꯇꯩꯗꯤ ꯈꯪꯍꯧꯗꯦꯗ ꯑꯣꯖꯥ ꯅꯣꯏ ꯂꯩꯔꯝꯃꯨ ꯈꯪꯅꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯇꯅ ꯑꯗꯨꯃꯛ ꯂꯥꯛꯑꯦ ꯐꯩ ꯑꯗꯨꯒ ꯑꯣꯖꯥ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯀꯔꯤ ꯉꯛꯂꯤꯕ ꯃꯥꯅ ꯑꯩꯈꯣꯏꯁꯤ ꯃꯪꯒꯤꯒꯤ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯛꯏꯁꯤ ꯃꯗꯨꯃꯛ ꯃꯥꯅ ꯍꯥꯏꯔꯛꯄ꯭ꯔꯣ ꯍꯥꯏꯔꯛꯑꯦ ꯑꯣꯖꯥ ꯃꯪꯒꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯅ ꯑꯩꯈꯣꯏꯗ hangꯖꯤꯜꯂꯛꯏꯅꯦ ꯅꯣꯏꯗꯤ ꯀꯔꯤ ꯈꯨꯝꯃꯤ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯗꯅ ꯈꯨꯝꯃꯤ ꯐꯩ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤ ꯌꯥꯏꯐꯕ ꯑꯣꯏꯔꯝꯗ꯭ꯔꯦꯅꯦ ꯏꯉꯣꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯀꯗꯥꯏꯗꯒꯤ ꯋꯥꯟꯗ ꯅꯨꯄꯥ ꯃꯆꯥ ꯅꯠꯇꯦꯗ ꯑꯣꯖꯥ ꯅꯈꯣꯏꯕꯨ ꯎꯔꯛꯂꯕ꯭ꯔꯅꯦ ꯎꯔꯛꯑꯦ ꯃꯤ ꯑꯣꯖꯥ ꯅꯪꯕꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯛꯂꯤꯕꯅꯤ ꯃꯁꯥ ꯃꯎꯒꯗꯣ ꯇꯨꯞ ꯂꯥꯎꯔꯗꯅ ꯑꯩꯈꯣꯏ 4-5ꯒꯁꯤ ꯃꯥꯅ ꯄꯥꯏꯔꯒ ꯂꯪꯈꯤꯕꯗ ꯃꯤꯅꯤꯠ 5 ꯐꯥꯒꯗꯕ ꯃꯥꯟꯗꯦ ꯃꯁꯛꯇꯨ ꯎꯕꯗ ꯑꯗꯨꯛ ꯌꯧꯅ ꯀꯤꯔꯤꯕꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯇꯧꯕ ꯉꯝꯕ ꯃꯒꯨꯟ ꯈꯪꯉꯛꯂꯕꯗꯤ ꯅꯈꯣꯏꯗꯤ ꯅꯁꯥ ꯅꯇꯣꯝꯇ ꯁꯣꯔ ꯊꯤꯡꯉꯒ ꯁꯤꯖꯒꯗꯧꯔꯤꯅꯦ ꯑꯣꯖꯥ ꯑꯗꯨꯒꯤꯗꯤ ꯇꯧꯔꯣꯏꯗ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥ ꯃꯆꯥ ꯉꯥꯛꯇꯅꯤ ꯂꯝꯕꯥ ꯇꯧꯅꯕ ꯇꯥꯕꯅꯤ ꯐꯔꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯣꯔꯦꯟ ꯑꯃꯥꯏꯕ ꯏꯉꯣꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯅꯈꯣꯏꯅ ꯆꯠꯂꯒ ꯃꯍꯥꯛꯅ ꯑꯍꯤꯡꯗ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯂꯨꯝꯃꯒ ꯌꯦꯡꯉꯨꯆꯣ ꯑꯗꯨꯒ ꯇꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯃꯪꯒꯤ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤꯗꯃꯛꯇ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯏꯉꯣꯕ
ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯃꯍꯩꯁꯤꯡ ꯑꯗꯣ ꯃꯊꯪ ꯆꯥꯡꯌꯦꯡ ꯇꯧꯕ ꯑꯣꯏꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯧꯗꯨꯅ ꯌꯦꯡꯒꯦ ꯈꯜꯂꯤ ꯑꯁꯣꯝꯗꯅ ꯌꯥꯏꯐꯕꯗꯣ ꯉꯔꯥꯡ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯄꯤꯕꯤꯔꯝꯕ ꯅꯥꯕꯦꯠ ꯃꯄꯥꯜ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯗꯨꯒꯤ ꯁꯤꯖꯤꯟꯅꯐꯝ ꯑꯁꯤꯗꯤ ꯃꯍꯥꯛꯇꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯉꯣꯕꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯌꯥꯏꯐꯕꯒꯤ ꯂꯣꯏꯅꯕꯤꯗꯣ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯗꯨꯒ ꯍꯩꯃꯥ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯔꯦꯗ ꯀꯔꯤꯒꯤ ꯃꯍꯩꯅꯣ ꯑꯗꯨꯕꯣ ꯋꯥꯔꯛꯀꯦ ꯇꯌꯥꯜ ꯍꯥꯏꯕꯗꯨꯔꯣ ꯍꯩ ꯅꯠꯇꯦꯅꯦ ꯃꯁꯤ ꯅꯥꯕꯦꯠ ꯃꯄꯥꯜ ꯀꯧꯏ ꯑꯣ ꯁꯤꯅ ꯀꯔꯤ ꯀꯥꯟꯗꯣꯏꯕ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯩꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯅꯥꯕ ꯃꯇꯝꯗ ꯁꯣꯟꯕ ꯃꯇꯝꯗ ꯑꯅꯥꯕꯗꯨꯕꯨ ꯑꯅꯥꯕ ꯄꯤꯔꯤꯕ ꯍꯥꯏꯗꯤ ꯈꯣꯌꯨꯝ ꯂꯌꯥꯝꯁꯤꯡ ꯑꯗꯨꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯅꯥꯕꯗꯨ ꯐꯕ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯀꯠꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯅꯥꯕꯦꯠ ꯃꯄꯥꯜ ꯑꯁꯤ ꯌꯥꯎꯔꯕꯗꯤ ꯁꯣꯏꯗꯅ ꯑꯅꯥꯕꯗꯨ ꯐꯒꯗꯧꯔꯤꯕꯅꯤ ꯈꯣꯌꯨꯝ ꯂꯌꯥꯝꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯕ ꯑꯗꯨꯒꯨꯝꯂꯕ ꯎꯍꯩ ꯑꯃꯅꯤꯀꯣ ꯃꯁꯤ ꯌꯥꯎꯔꯒ ꯀꯠꯂꯕꯗꯤ ꯁꯣꯏꯗꯅ ꯑꯅꯥꯕꯗꯨ ꯐꯒꯗꯧꯔꯤꯕꯅꯤ ꯑꯅꯥꯕꯗꯨꯅ ꯐꯔꯕꯗꯤ ꯑꯩꯒꯤ ꯃꯤꯡꯆꯠ ꯍꯦꯟꯒꯠꯀꯗꯧꯔꯤꯕꯅꯤ ꯃꯤꯡꯆꯠ ꯍꯦꯟꯒꯠꯄꯗ ꯅꯠꯇꯅ ꯑꯩꯉꯣꯟꯗ ꯂꯥꯌꯦꯡꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯂꯥꯌꯦꯡꯕ ꯂꯥꯛꯂꯕꯗꯤ ꯁꯦꯟꯁꯨ ꯌꯥꯝꯅ ꯐꯪꯂꯦꯗꯅ ꯃꯃꯥ ꯑꯣ ꯑꯗꯣ ꯃꯁꯤꯗꯤ ꯑꯃꯨꯛꯇꯪ ꯀꯠꯂꯒ ꯑꯗꯨꯝ ꯊꯅꯝꯃꯗ꯭ꯔꯣ ꯊꯅꯝꯃꯣꯏ ꯑꯩꯅ ꯀꯠꯄ ꯍꯥꯏꯕꯗꯤ ꯃꯁꯤ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯄ ꯃꯇꯝꯗ ꯂꯣꯏꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯅꯥꯕꯒꯤ ꯃꯁꯥꯗꯨꯗ ꯃꯁꯤꯅ ꯅꯥꯟꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯍꯥꯛꯅ ꯀꯩꯁꯨ ꯈꯪꯂꯔꯣꯏꯀꯣ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯖꯔꯨꯔꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯐꯕꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯉꯁꯥꯏ ꯑꯉꯥꯡ ꯈꯔ ꯂꯥꯛꯂꯝꯕꯗꯣ ꯒꯨꯟꯗꯥ ꯐꯗꯥ ꯑꯣꯏꯅ ꯇꯧꯕ ꯃꯥꯜꯂꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯨꯅꯨ ꯀꯔꯤ ꯊꯕꯛ ꯍꯥꯏꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯉꯁꯥꯏ ꯂꯥꯛꯂꯝꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯕꯨꯠ ꯑꯃ ꯊꯣꯛꯏ ꯑꯗꯨꯅ ꯕꯨꯠ ꯑꯗꯣ ꯂꯣꯏꯁꯤꯟꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯂꯥꯛꯂꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕꯒꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯗꯨꯛ ꯇꯝꯊꯤꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯑꯉꯥꯡ ꯈꯔ ꯂꯥꯛꯀꯗꯕ ꯑꯅꯠꯇꯦ ꯂꯩꯀꯥꯏ ꯄꯥꯜꯂꯤꯕꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯂꯥꯛꯀꯗꯕꯅꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯆꯠꯄꯤ ꯂꯥꯛꯄꯤꯔꯨꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯂꯤ ꯌꯥꯏꯐꯕꯁꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝ ꯇꯧꯏ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯂꯒ ꯑꯉꯥꯡ ꯈꯔ ꯊꯥꯔꯛꯂꯒ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯕ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯆꯤꯜ ꯆꯠꯄ ꯑꯍꯜ ꯂꯃꯟ ꯈꯔ ꯂꯥꯛꯇꯨꯅ ꯍꯥꯏꯔꯒꯗꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯂꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯐꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯋꯥꯈꯜ ꯂꯩꯕꯤꯅꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯄꯤꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 8:30 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯪꯒꯤꯅ ꯊꯥꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯂꯨꯝꯗꯨꯅ ꯑꯃꯥꯏꯕ ꯏꯉꯣꯕꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯑꯃꯗꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯅꯔꯤ ꯑꯁꯣꯝꯗ ꯂꯩꯅꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯄꯨꯡ 12 ꯍꯦꯟꯖꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯏꯉꯣꯕꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ ꯀꯔꯤꯅꯣꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕꯗ ꯃꯁꯤꯒꯤ ꯑꯃꯥꯏꯕ ꯏꯉꯣꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯊꯣꯛꯂꯛꯇꯦꯗ ꯃꯥꯁꯤ ꯂꯥꯏ ꯁꯥꯟꯅꯕ ꯍꯩꯇꯦ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯝꯒꯗꯕ ꯃꯥꯜꯂꯤꯗ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯅ ꯊꯣꯛꯂꯛꯂꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯂꯥꯏ ꯁꯥꯟꯅꯕꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 3 ꯍꯧꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯃꯥꯏꯕ ꯏꯉꯣꯕꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯑꯁꯤꯅꯗꯤ ꯃꯍꯥꯛ ꯂꯥꯏ ꯁꯥꯟꯅꯒꯗꯕ ꯃꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯜꯂꯁꯤꯔꯣ ꯍꯣꯏꯗꯦ ꯑꯁꯥꯏꯝ ꯀꯨꯏꯅ ꯉꯥꯏꯔꯤꯕꯁꯤ ꯐꯥꯎꯕ ꯊꯣꯛꯂꯛꯇꯦ ꯃꯥꯒꯤꯗꯨ ꯂꯥꯏ ꯁꯥꯟꯅꯒꯗꯕ ꯃꯥꯟꯗꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯣꯝꯅ ꯍꯥꯏꯅꯔꯗꯨꯅ ꯑꯃꯥꯏꯕ ꯏꯉꯣꯕꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯪꯒꯤꯅ ꯊꯥꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯊꯪ ꯂꯣꯏꯅꯃꯛ ꯃꯪꯒꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯈ꯭ꯔꯦ ꯑꯁꯣꯝꯅ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯏꯉꯣꯕꯗꯣ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯇꯨꯝꯗꯕ ꯃꯈꯩ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯆꯤꯟꯐꯥ ꯄꯨꯔꯗꯨꯅ ꯃꯗꯨꯒꯤ ꯆꯥꯡꯌꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯕꯅꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯊꯥꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯌꯨꯝ ꯌꯧꯈ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯐꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯡꯒꯟ ꯀꯜꯂꯕ ꯎꯆꯦꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯂꯪꯖꯥ ꯑꯁꯤ ꯀꯧꯔꯒꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯩꯅ ꯃꯇꯝ ꯈꯔꯗꯤ ꯁꯤꯖꯤꯟꯅꯕ ꯇꯥꯔꯦ ꯑꯁꯣꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯃꯍꯥꯛꯅ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯂꯪꯖꯥ ꯑꯃꯕꯨ ꯀꯧꯔꯤ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯂꯪꯖꯥ ꯑꯃꯕꯨ ꯍꯦꯛ ꯀꯧꯈꯤꯕꯒ ꯃꯐꯝ ꯑꯗꯨꯗ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯪꯖꯥ ꯑꯗꯣ ꯄꯥꯏꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯏꯉꯣꯕꯗꯤ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯣ ꯈꯨꯗꯛꯇ ꯁꯤꯊ ꯄꯥꯜꯂꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯏꯉꯣꯕꯗꯣ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯁꯨꯝ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯃꯗꯤ ꯃꯍꯩ ꯌꯥꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯍꯦꯟꯅ ꯍꯔꯥꯎꯗꯨꯅ ꯆꯤꯟꯐꯥ ꯄꯨꯕꯒꯤ ꯆꯥꯡ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ
ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯧꯔꯤꯕ ꯂꯪꯆꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯥꯊꯪ ꯄꯤꯔꯤ ꯍꯣꯏ ꯆꯠꯂꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯃ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯣ ꯅꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯐꯨꯛꯇꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯈꯪꯂꯨꯆꯣ ꯑꯗꯨꯒ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯟꯅ ꯂꯥꯛꯀꯗꯕꯅꯤ ꯎꯆꯦꯛ ꯋꯥꯌꯥ ꯑꯣꯏꯕ ꯅꯈꯣꯏꯗꯤ ꯎ ꯄꯥꯃꯦꯜ ꯑꯁꯦ ꯃꯇꯝ ꯑꯁꯨꯛꯇ ꯇꯦꯛꯂꯒꯅꯤ ꯍꯥꯏꯕ ꯅꯈꯣꯏꯗꯤ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯅꯩ ꯑꯗꯨꯅ ꯅꯈꯣꯏ ꯆꯠꯂꯨ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯪꯆꯥ ꯎꯆꯦꯛ ꯑꯗꯣ ꯑꯃꯨꯛ ꯄꯥꯏꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯏꯉꯣꯕꯗꯨꯅ ꯂꯪꯆꯥ ꯂꯥꯛꯄ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯪꯆꯥ ꯑꯗꯣ ꯈꯣꯡꯅꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯔꯛꯂꯤ ꯑꯗꯨꯒ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨ ꯌꯦꯡꯂꯛꯄꯗ ꯍꯧꯖꯤꯛꯇꯤ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯣ ꯎꯔꯦ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯂꯦꯞꯂꯒ ꯃꯍꯥꯛꯅ ꯃꯈꯣꯡꯗ ꯎꯔꯨ ꯎꯪꯊꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯊꯋꯥꯏ ꯃꯤꯔꯦꯜ ꯐꯠꯇꯕ ꯃꯌꯥꯝꯅ ꯄꯤꯔꯤꯛ ꯄꯤꯔꯤꯛ ꯇꯥꯁꯟꯕ ꯃꯈꯩ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯂꯪꯆꯥ ꯑꯗꯣ ꯃꯤꯄꯥꯏ ꯊꯕꯥꯏꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯂꯥꯛꯅ ꯈꯣꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯥꯏꯕ ꯏꯉꯣꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯄꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯏꯉꯣꯕꯅ ꯀꯔꯤ ꯇꯧꯔꯦ ꯆꯥꯎꯈ꯭ꯔꯕ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯌꯥꯟꯊꯠꯁꯤꯒꯦ ꯍꯥꯏꯕꯗꯨ ꯅꯍꯥꯛ ꯈꯪꯂꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯪꯆꯥ ꯑꯗꯨꯅ ꯃꯗꯨ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯍꯥꯏꯔꯤꯕ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯤ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯠꯇ꯭ꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯊꯋꯥꯏ ꯃꯤꯔꯦꯜ ꯄꯨꯝꯅꯃꯛ ꯇꯥꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯣ ꯍꯦꯛ ꯌꯥꯟꯊꯠꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯥꯏꯗꯣꯡꯐꯝ ꯂꯩꯔꯔꯣꯏ ꯀꯥꯏꯗꯣꯡꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯃꯊꯤ ꯐꯣꯡꯂꯛꯇꯨꯅ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯂꯩꯔꯛ ꯈꯨꯗꯤꯡꯒꯤ ꯇꯝꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯅꯣꯏ ꯑꯩꯈꯣꯏ ꯇꯥꯟꯅꯁꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯑꯣ ꯑꯗꯨꯗꯤ ꯀꯩꯗꯧꯅꯤ ꯑꯗꯨꯗꯤ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯟꯊꯠꯂꯒ ꯍꯨꯟꯗꯣꯛꯈꯤꯕꯗꯤ ꯀꯔꯤ ꯀꯥꯏ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨ ꯅꯈꯣꯏꯅ ꯌꯥꯟꯊꯠꯂꯕ ꯃꯇꯨꯡꯗ ꯐꯨꯛꯇꯠꯇ꯭ꯔꯕꯗꯤ ꯀꯥꯟꯅꯔꯣꯏ ꯃꯔꯥ ꯇꯥꯍꯧꯔꯕꯗꯤ ꯃꯔꯥ ꯑꯗꯨꯅ ꯌꯧꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯣ ꯌꯥꯟꯊꯠꯂꯒ ꯃꯔꯥ ꯃꯔꯨ ꯌꯥꯎꯅ ꯐꯨꯛꯇꯠꯂꯕꯒꯤ ꯇꯨꯡꯗ ꯇꯨꯔꯦꯟꯗ ꯊꯥꯗꯈꯤꯒꯗꯕꯅꯤ ꯑꯣ ꯑꯗꯣ ꯑꯇꯩ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯑꯇꯩ ꯍꯥꯏꯕꯕꯨ ꯀꯔꯤꯒꯨꯝꯕꯗ ꯅꯈꯣꯏꯅ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯥ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯀꯩꯗꯧꯅꯨꯡꯗ ꯁꯣꯛꯍꯜꯂꯣꯏꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨꯅ ꯁꯣꯛꯄꯟꯕ ꯏꯍꯤ ꯅꯥꯍꯤꯡ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯤ ꯑꯗꯣ ꯂꯥꯏꯖꯧꯔꯒ ꯑꯗꯨꯃꯛ ꯁꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯏ ꯊꯣꯛꯂꯣꯏꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ नखोइना केक्रू पांबी अदो इ थोनदबी अमदि मसा मरे पुनमक कक्तबिदा मरु यावना पुलप नोंगलि नुसित अमना फुकलरे हायरगा तुरेंदा लंगथखिगदबनी ओ आई सोयना तौजरगे अदुबु मदु महौसा लाइरबी इमाना साउकद्रो साउकनी साउकलबसु नखोइना खंगना उ पांबी अमा मुक थाजनबिरो अदुगा मागी काउजममन हलमु अदु वरबदी कैसु तौरलोय ओ फरे लंगजा नाहन आइगे मतेंग पांगबिबगिदम हन्ना थागचरी असुमना हायरगा इङोबना लंगजा अदुबु मागी महनफमदा हनखिनबगिदमक्ता लैवा कया सोलकले मस्तेकिति लंगजा अदुसु महाके महनफमदा हंदुना पाइखि असुमना तौदुना हौजिक्ति अमाइबा इङोबना केक्रू पांबी अदो नोय नुसित तौदुना हुंदु हनख्रगे हाइबा वाफम महाना खल्ले मसिदगिदि खुदक अदुदा महाना अकनबा नोंग नुसित अमगिदमक्ता सेम सागलाई असमना महाना सेम सारकपा अदुदा लेकाय अदुदा लेरिबा युमसिंग अदुना नोंग खोंबगे मखोलसिंग ताबा हरकले अदुगा अकनबा नुसित सिटपगी खोंजलसु ताबा हरकले नोंगसु कन्ना तारकली असमना नोंग अमदि कल्लबा नुसित अनि इरोइनदुना यामना कन्ना हुमकलगा अकनबा नोंग नुसित इरै अमना चावरबा केक्रू पांबी अदो फुगनबा होनरकली अदुमना तौरकपा अदुदा सोमदा अमाइबा मंगिसु यामना कन्ना लाइसरदुना लेरिङै तंजानी माना सानरिबा लाई असि अमाइबा इङोबदा थाथिलनबगिदमक्तनी असमना महाना तौदुना लेरिङै तंजा अदुमकदा लेकाय अदुदा अकनबा नोंगि नुसित कया अमा सिलकपा अमदि अहिंग अदुदा उना उना कया अमना फरा फरा हाइबगी मखोल अदु ताबदा हौजिक्ति अमाइबा मंगी मसादो पाखतखिबना लोइरे मरमदि करिगुमबदा केक्रू पांबी अदो ngasiगी नोंगि नुसित असिना फुक्तुना तुख्रबदि आइदि मांगजरे हाइदुना अमाइबा मंगी यामना मथवाइ वाजखि मरम अदुना नोंगि नुसित अदो महाना थिंगनबगिदमक्ता सेम सारखि वारी असिगी मंगासुबा तांकक मतांग असिदा लोइसिनजरी मथंगे तांकक्तना करी कमदोरकपगे हाइबदु मयाम पुना अमुक नायबिनरसि मयामबु अरोइबदा अमुक्का हन्ना खुरुमजरी।